Akispani Imphal, Nolini Devi na pau pazari, ahanbada maruiba pau. Manipuri lol gi numit Manipurda ngasi pangthokle, palan thoram ase Manipuri singna khundaba mapalam singda su pangthoknakhi. Manipurda COVID-19 naba phagalakpagi sangsa da humpu.8 manga yaude. Swasthya Sarvekshan lisingani kungi manung sanna awang nungpok raija singi lunan ba sahar singi athoi hen tanabada Manipurgi Jiribam saharna khwaidagi mako Thoubal saharna ani suba duga Kaksing saharna mari suba tare. National Social Assistance Program ki makhada Manipurgi ahal oiraba miyoi singda pigadaba pension gi senpham sing masa masagi account ta thajinkhre. Amashung lebaga sida COVID-19 na naba pharakpagi sangsa da humputara mari yaure. Ngasi Manipuri lol gi numit ni ingkumja lising machama panmar phutarani thoigi ngasi gi numit asida Manipuri lol Bharat Sangvidhan gi nipan suba schedule de sankibani numit atupu ningsing duna sahi khudingi numit palan asi tawbani palan thoram asi Rajya gi Directorate of Planning and the Implementation na su pangthokhi Dalit Sahitya Academy Manipur na Thoubal jila gi wangjingda Manipuri lol gi numit ngasi pangthokhi Patriotic Writers Forum Manipur na su palan thoram asi ngasi pangthokhi zero lamata forum asina Manipuri lol na Bharat Sangvidhan ki nipan suba schedule da salabanina Bharat ki currency da lol asi ki mayek hapina ba forum na sarkar da appeal tawri Amaromda Assam da khundariba Manipuri singna Manipuri lol pu raija du ki associate language oina sakhang na ba talibada bi adu Communist Party of India Manipur State Council na sagotli hairi Zero lamada dol asina hai leba ki tungan ba university singda lol asi tamba hoki batan natana UPSC gi parikya phawbada lol asina parikya tharaba yarba matam asida Assam sarkar na lol asibu ikang khangbidabagum tawriba asi yamna laibak thibani maram maduna Assam sarkar na lol asibu raija du ki associate language oina sak khangbigadabani Congress MLA RK Imo Congress ki primary membership tagi sahi taruk tanthokre hiramasiga mari lenana Manipur Pradesh Congress Committee MPCC ki General Secretary Administration Harisor Goswami na serolama thokre Manipur da haukiba pung kunmari da mioi nifumapan nauna COVID-19 positive oiba thengnare masi tharaga hujik raija sida apunba case masing lising mari samapan kunmanga sure COVID-19 Common Control Room ki pauna hai nauna positive oiriba mioi sing asi general population dagi mioi nifu amasung Central Armed Police Force dagi mioi mapan ni positive oiriba mioi sing asi Imphal West jila dagi 38 Imphal East jila dagi 3 Bishnupur jila dagi 3 Thoubal jila dagi 8 Ukhrul jila dagi 2 amasung Sandal amadi Senapati jila sing dagi amamamni General population dagi positive oiriba mioi nifumak mapandagi halakpa mioi amatan nate positive oiriba mioi sing asiga naknaramba mioi sing tidopagi thabak makha sathari zero lasina makata na hai haukiba pung kunmari da mioi chama 38 laina asina nabadagi pharaktuna discharge tawkre Pagalakraba mioi sing adu Central Armed Police Force dagi mioi humputara amasung COVID Care Center Unako dagi mioi nifutare ni makoi tharaga hujik phawbada laina asina narambadagi pagalakhiba migi maseng lising ahum supna ani sure Pagalakhiba mioi sing asi general population dagi mioi lising ani changma marputarani thoi amasung Central Security Personnel sing dagi mioi samli tarani Hauzik raija sida active case lising amachama pansupna manga leiri naba phagalakpagi sangsa da humpu.8 mapan manga yaure laina asina nabadagi hauzik phawbada mioi 19 leikhidre Amaromda Thoubal jila da COVID-19 dagi ngakthoknaba akanba thabak laukhalakpadagi jila atuda COVID-19 positive oirakpagi sang tapna hantarakle hairi aikogi Thoubal paumi soibam binoina district surveillance officer gi pawpaladuna hai jila atuda laina asidagi pharakpagi sangsa da humpu yaure Thoubal jila ki wangkhem kendra gi manung chana leiba yaripok singda dagi mioi ama COVID-19 positive oirakpadagi mafam adu containment zone oire haina lauthokre Jila adugi Deputy Commissioner N. Bandana Devi na thokpa cherol amana hai mafam aduda makata na COVID-19 sandorakpa tingnaba thaurang asi lokhatpani Amaromda jila asigi khangabok kendra gi manung chana leiba uyal amasung hairo kendra gi bengi mayai leikai hana containment zone oiramba adu hauje containment zone oidre hairi hiramasiga mari lenana jila adugi Deputy Commissioner na cherol ama thokre
बिष्णुपुर जिला की फौगवाक चाउ इखाई पुलिस स्टेशन दा मथौ तौबा क्वाक्ता खुमनदगी पुलिस की मियोय अमा कोविड-19 पॉजिटिव ओइरकपदगी मफम असि कंटेनमेंट जोन ओइरे हाइरि जिला अदुगी डेपुटी कमिश्नर नीता आरामबमना हिरमसिगी मतंगदा चेरोल अमा थोखरे ताबिरिबा पावसी आकाशवाणी इम्फालदगिने स्वास्थ्य सर्वेक्षण 2019 की मनुंगचना केंद्र की हाउसिंग एंड अर्बन अफेयर्स मंत्रालय की मखादा अवांग नोंपोक दमदम की ख्वाइदगी लू नानबा शहर सिंह खनगतपदा मणिपुर की जिरिबाम शहरना ख्वाइदगी मकुकता लेरे अदुगा वांगजिंग लमजिंगना अनिसुबदा लेरे अदुगा अतोपा कैटेगरी अमदना थौबाल शहरना अनिसुबदा अदुगा कक्जिंगना मरिसुबदा लेरे वीडियो कॉन्फ्रेंसिंग की खुथांगदा ngasi पांगथोखिबा मना यंथोकपगी थौरमदा मना असि जिरिबा म्युनिसिपल काउंसिल दा पिरखिबनी पनबयाई अवांग नोंपोक लमदमगी तोंगान तोंगान जिला सिंगी ख्वाइदगी लू नानबा शहर तरा खनगतपदा मणिपुरदगी अहुम यावरखिबनी अवांग नोंपोक की ख्वाइदगी लू नानबा शहर ओइरिबा जिरिबामदगी एखोगी पाउमीगी पाउदम स्वास्थ्य सर्वेक्षण 2020 की मनुंगचना मिनिस्ट्री ऑफ हाउसिंग एंड अर्बन अफेयर्स गवर्नमेंट ऑफ इंडिया की मखादा अवांग नोंपोक भारत की ओइना मियोय लिसिंग कुनमंगा हंथना लेबा सिंगी मनुंगदा जिरिबा म्युनिसिपल काउंसिल बु ख्वाइदगी लू नाना लेबा लमदम अमा ओइबगी अहान मना फंगलकले मना असि फंगलकपदा जिरिबा म्युनिसिपल काउंसिल की एग्जीक्यूटिव ऑफिसर ओइरिबा मोरांगथेम सुरजना फोंगदोरकपगी मतुंगिना जिरिबा म्युनिसिपल काउंसिल की एरिया बु लू नाना थमनबो हनबदा काउंसिल असि चेयरपर्सन स्टाफ सैनिटरी वर्कर सिंह अमदी जिरि मियाम अचौब थौदांग लौबिखिबना लेमजनिंगाय ओरबा मना असि फंगलकपनि फोंगदोखि पनबयाय हाइरिबा मना असि ngasi मिनिस्ट्री ऑफ हाउसिंग एंड अर्बन अफेयर्स मिनिस्टर हरबीत सिंह पुरीना वीडियो कॉन्फ्रेंसिंग की खुथांगदा लाउथोखिबनी आकाशवाणी इम्फाल के पावगिदमक जिरिबामदगी नाथेम बिसजित अनिसुबा मफम कनबा ngamkraba थौबालदगी एखोगी थौबाल पाउमीगी पाउदम भारत सरकार की हाउसिंग एंड अर्बन अफेयर्स के मिनिस्टर हरबीत सिंह पुरी ने ngasi वीडियो कॉन्फ्रेंसिंग की खुथांगदा लाउथोखिबा चलिबा चही 2020 की अवांग नोंपोक ओइना मी लिसिंग 15 यांखै फाव लेबा शहरसिंग की ख्वाइदगी लू नानबा क्लीनलीनेस सिटी की फोन हैदोकपदा थौबालना अनिसुबा मना फंगलकले ममांग चैदा पांगथोखिबा मरिसुबा नेशनल क्लीनलीनेस सर्वेदा थौबालना मी लिसिंग 15 यांखै फाव लेबा शहरसिंग की ख्वाइदगी लू नानबा शहर ओइखिबनी हंदक चही की ओइना नागालैंड की मकोक चुंगना ताखरे अदुगा कक्जिंगना मरिसुबा पोजीशन ताखरे हारिबा लू नानबा तानबगी मना असि मरु ओइना हारिबा सिटी सिंग असिबु कोलिबा म्युनिसिपल काउंसिल सिंग असिगी थबक कुतौ पब्लिक हेल्थ हाइजीन अमसुंग सैनिटेशन दा इन्फॉर्म ओइरगा पीबा मनानी आकाशवाणी इम्फाल की पावगिदमक थबालगी छबम बिनोय नेशनल सोशल असिस्टेंस प्रोग्राम NSAP की मखादा मणिपुर की अहल ओइरबा मियोइसिंग दा पीगदबा पेंशन की सेनफमसिंग ngasi मसा मसा की अकाउंट ता डायरेक्ट बेनिफिट ट्रांसफर की मखादा थाजिनख्रे वफम असि ngasi लाउथोकलदुना राज्य की सोशल वेलफेयर मंत्री नेमसा किबगेन हाई सही असि की अप्रैल दगी जून फावबगी ओइना सेनफमसिंग असि अहानबा इंस्टॉलमेंट ओइना रूरल डेवलपमेंट मंत्रालयना लुपा कोटी मरी लाख मरफु तरातरे लिसिंग हुंपो तरा मरी पिरखरे मसिना इंदिरा गांधी नेशनल ओल्ड एज पेंशन स्कीम इंदिरा गांधी नेशनल विडो पेंशन स्कीम इंदिरा गांधी नेशनल डिसेबिलिटी पेंशन स्कीम अमसुंग नेशनल फैमिली बेनिफिट स्कीम की बेनिफिशियरी सिंगदा फंगनख्रे सही असि की अक्टोबर दगी दिसंबर फावबदा पुना बेनिफिशियरी लिसिंग हुंपु मातोय सात्रेट हुंपु तरादा पेंशन की सेंफम पिथोकनी बेनिफिशियरी मसा मसाना बैंक ता चलगा नत्रगा ATM बूथ सिंगदा चलगा सेंफम सिंग असि लौथोकपा मतमदा कोविड-19 के स्टैंडर्ड ऑपरेटिंग प्रोसीड्योर SOP ngakpinaba मंत्री ना अपील तौरी मणिपुर की महाराष्ट्र जाउब लेसेंबना राज्य सभा की MP ओइरबा मतुंगदा अहानबा ओइना ngasi उखरुल की हुनपुंगदा चतुना खुल्लदुगी लुसिंगबा सिंगा उनखरे माकी खोंगचत असि मणिपुर की सिंग अमसुंग तम अनि के हेन फबा मरी सागतनाबा अहानबा खोंगचतनि हाइरि श्री सना जाउबना हाइ सिंगी जिला सिंगदा साखो थौरांग की थबक निंगथिना पाइखतबगी तंगाई फदबा लै मरमदुना माकी खोंगचत असि हानना सेम साबा अमत याउदना खुदकी ओइना चतपनी मणिपुर प्रदेश कांग्रेस कमिटी MPCC की प्रेसिडेंट मोइरांगथेम ओकेंद्रोना हाइरि बीजेपी ते संख्रबा कांग्रेस की हाना की MLA तरुकी मनुंगदा मरीदे इंग्लिश सिंगनी 38 की जून अमसुंग जुलाईदा बीजेपी दा हानना याउख्रबा ngakतनी मखोई तरुकी मनुंगदा मंगाबु ngarang lengyan phi yanduna ओखिबा अदो अंगकपा फावे इम्फाल की कांग्रेस भवन तंगसी पाउमिसिंग उनबा अमदा श्री ओकेंद्रोना हाइ मखोई सिंगसी कांग्रेस की मिशन ngakतनी मांगना हाइ राज्य सरकार न कोविड-19 थेंगनबदा थवाई याउना थबक तौद्रे ग्रीन जोन ओइरे हाइना लाउथोकलोरगा हौजिक्ति मिसी मिना फावबा थोरकदुना रेड जोन ओइरकले
MLA oibadagi tokraba makoigi Bidhan Sabha Kendra singda lairiba miyamna makoigi ka henba thong adubo kaidongoi dasu ngakpiroi haina Sri Okendrona makatana phungdokli. Sutoroi hindagi red ulakuna red tagi dinga si kari wari to mayam kangi isi bina yo kalak red trani pan sujalak red no madami chamagi mathakta chani kuma panyo ko chami ko simba tanja se thadok le heraga Congress ki ekhane thanadra ek semele khara chakra to duna usmane puraga chalaga ya nama kho bongna to ibase ekoi party dagi nichen hai jabatai Congress party dagi nichen hatani I walk on Sima and the media to hand from Jerry. Leibak asigi hanagi Pradhan Mantri Rajiv Gandhi ki humbutara taruk suba mapok kumon thauram ngasi Manipur Pradesh Congress Committee na sinduna Imphal gi Congress Bhavan da pangthokre. Thauram tu the MPCC ki President Moirangthem Okendro na hai. Rajiv Gandhi na Pradhan Mantri oiringai da pangthok namba singthanigai oiraba thabak kayana mahakpo malem gi miyam na sakkangki. Masaki sahi nipu subada Leibak asigi Pradhan Mantri oiduna hena sakhatpa Leibak ama ohenna ba Rajiv Gandhi na tungi mityang sanba thoksil kaya puthokami. Rajiv Gandhi ki mapok kumon asi paksana pangthokna ba thorang torambani adubo hawjik oiriba COVID-19 gi laichat asigi yenglaga tangai phadana pikna pangthokpani haina su Sri Okendrona makatana phungdokhi. Thoram tu saruk yakhiba CLP lusingba okram ibobi singna hai. Miyamna sahi manga gi daita sinaduna MLA oina thagalaklaga sakti paidrabadi miyam gi thabak tawba yadabagum matam sudringai da pham thadoktuna atopa party da yaukhiba haibasi yamna ikai ningai ni asigumba thawungsing asina miyam gi mihutsing da miyamna thamlamba thajabasing maglakani amasung ganatantra gi masak thihalakani. Rajiv Gandhi ki matang da Sri Ibobina hai songthok songsing gi rajniti na Leibak asigi phajaraba ganatantrabo malem ki miyam na lana urakpa yai haina khanbadagi laikidaba lusingba asina 10th schedule semnamki. Kendra amasung NACN IM ki marakta sanariba santi gi wari ki waroisin purakpada Manipur gi apunba sakdam amasung ngamkhaida akaiba thokhalakpa yaroi haina United People's Front UPF na hairi lup asina thokpa cherol amada hai COVID-19 laichat thengnabagi lockdown chathaduna awaba kaya mayokna ringai tanfam asida santi gi wari asigi waroisin puraknaba honariba asina raija asigi miyam gi pukning dek chauna nungnangba phawhalle. Tanfam asida miyam hopna lepmina duna Manipur gi apunba sakdam amasung ngamkhai kaidana hotna minasi haidi. Akasbani Imphal dagi pau tabidi. Leibak asida COVID-19 nabadagi pharakpagi sang sada humputara mari yore sarkarna cheksil thaurang lokhatpadagi hawjik phawbada Leibak asida laina asina naramba mioi lakun ma thoirom naba phankhre. Hawkiba pung kunmadi khaktada punna mioi lising yankhai mapan lob naba pharakhi. Masi tharaga Leibak asida hawjik phawbada laina asidagi naba pharakpa migi masing lakun lising marphutara tarok satok humpu mari sure. Laina asidagi sibagi sang tapna hantaraktuna sada ama dasmik mapan gi sangda leire. Haksel Mantralaya gi pauna hai hawkiba pung kunmari da laina asina naraba mioi lising humpu mapan nauna thengnakhi masi tharaga hawjik phawbada laina asina naraba mioi puna lakuni pan lising kuntha taruk samapan kuntaruk sure. Active case na lak taruk lising marphutaruk sahum marphutara manga leiri. Ngarang khakta da mioi samapan humputara tare sikibaga loinana sikiba meki maseng puna lising yankai humdoi sanipan humputaruk sure. Delhi ki apunba missing gi ahum thokpagi amarom COVID-19 dagi ngakthokpa ngamba antibody yaure. Leibak ki konung Delhi da ngasi pangmising da Haksel Mantri Saitendra Jain na wapamasi pungdokladuna hai masi Delhi da handakta pangthokiba Sero Service ki report ki matung inani mang hai khwaidagi yamna antibody yaurba mioising khanung sup thangba jila singda leiri adumainamak Delhi gi miyamna laina asidagi ngakthoknaba seksil thaurangti makhatana adumak paikhatnaba mahangna miyamda appeal tawri. Ahanbagi survey adu tha asigi ahanba sayolda pangthokibani atopa round ani amana September amasung October thagi ahanba sayolda pangthokani hairi. Aroibada maroiba pau amuk hana. Manipuri lolgi numit Manipurda ngasi pangthokle palan thorum asi Manipuri singna khundaba mapalam singda su pangthokle. Manipurda COVID-19 naba phagalapagi sangsada humpu dasmik mapan manga yore. Swasa Sarveksan lisingani kungi manungsana awang nupok raija singi lunan ba sahar singi atoi ahen tanabada Manipurgi Jiribam saharna khwaidagi makok Thaubal saharna ani suba aduga Kakjing saharna mari suba tare. National Social Assistance Program ki makhada Manipurgi ahal oiraba miyoi singda pigadaba pension ki senpham sing masa gi account ta thajin khre
ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯚꯤꯗ-19 ꯅꯥꯕꯗꯒꯤ ꯐꯔꯛꯄꯒꯤ ꯆꯥꯡ ꯆꯥꯗ 73 ꯌꯧꯔꯦ꯫ ꯄꯥꯎ ꯂꯣꯏꯖꯔꯦ꯫